Hello everyone, ahan maktada ay Hirasandra Thokpam mayam punamakpu ay channel siga amuka hanna taramna oksari. Ngasi aina poriba video content sidi akhoi yam thina powerful adugumba number oiba adugi contents ni haiba myoi singse akhoi yamna thauna aphaba amasung myoi bagi chel chenba amasung pithokpada pamudaba mi mateng pangmuda tunghandaba aduguma myoi singini haiba myoi singse makhoi gi mabukchel kanagumba mana makhoi mabukchel bu nanaba amasung makhoi mathamoi naba thabak tawba taragadi makhoi lemna thagandaba aduguma myoi singni ado mayam so haipet sum khangbiramani karama number no ina pori se ado mayam phamda amuka hanna ai ningsing jaramge kanagumba ai channel sega nauna yengbiriba taradi natraga kanaguma nauna akoi lakpiba taragadi आई चैनल से लाइक तौबीरमु सब्सक्राइब तौबीरमु अमसुंग बेल आइकन नंबीरमु हाइदना मयाम फम निंगसिंगजरमगे कइनो हाइदा मथंगे आई एपिसोड क्या क्या लाकु मतमदा मयामना नोटिफिकेशन फंगनबैदमक्ता अदो आई मतम से क्या कन लौदबिदा आईगी वीडियो कंटेंट से आई हौजनब तौजरगे अदुना हाइबा म्योइ सिंगसे कनागुंबा अखोगी तारीख 9 दा पोकपा तारीख 35 दा पोकपा अमसुंग अखोगी तारीख 29 दा पोकपा म्योइ सिंगिने मखोइ से अखोगी न्यूमरोलॉजी की मतुंग इन्ना नंबर 9 ना रूल तवे नंबर 9 से अखोगी मार्स हाइबा प्लैनेट ना मखोई से गवर्न तवे को मंगल ग्रह हाइबा तारे मयाम सुम खंगना नबि दमक्ता न्यूमरोलॉजी की तांग मतुंग इन्ना 1 दैना 9 खुदुंग सेदा नंबर 9 से लास्ट नि अदुना हाइदी सिगी नंबर 9 से जाम एक्सपीरियंस नंबर नि हाइना सु खंगी अमसुंग न्यूमरोलॉजी की तांग मतुंग इन्ना नंबर 9 से अखोगी सेनापति की नंबर ने हनसु खंगे अखोई कमांडर जनरल की नंबर ने हनसु खंगे अदुना मखोई से याम थिना इंटेलिजेंट ओय मखोई से याम थिना एक्सपीरियंस लेबा म्योइ सु ओइकल्ले हारिबा हजिकी नंबर 9 ना रूल तब म्योइ सिंग से मयामना सुम उबिरंगनी मार्स हाइ प्लैनेट से ngsak ngangmani अदुगुमना हाइबा म्योइ सिंग सिसु अखोगी मार्स की एनर्जी से मंगल ग्रह की एनर्जी से मखोई दे सुम खर चेले अदना मखोई से एक्शन याम यांगबा मी ओइगल्ले जामने एक्टिव ओइबा मी ओइगल्ले मखोई से फाइटर नि हाइबा तारे को अदना इचम चमना ये एग्जांपल मसाम तंग ई मैम फमदा ज्ञान तानबा बिजरके नखोइना तिनबा मरुप सिंगदा नंबर 9 ना रूल तोइबा आमदि सोइदना यारोंगनी हाइबा नंबर 9 से मार्क से नखोइना करिगुंबा खुदोंग चादना मीगा खना चैनबा तारगसु मखोई हाना थोरागा लेपकनी ममांगदा अदुगा मखोइना फेस तौनबा तौगनेबा मखोइना हाइदि मायोगनानबा तौगने कगिनो हाय मतंदा मखोइ से अखोइगी याम थिना फ्रंटलाइन वॉरियर हाइबा तारेको मखोइ से मखोइ एनी थकन तौ मतंदा मखोइना हाना हेक्ता सोंथोगा लेपा अदुगो म्योइसु ओइगल्ले हजिकी हाइबा नंबर 9 ना रूल तौबा म्योइसिंगसे हौजिक नंबर 9 ना रूल तौबा म्योइसिंग हाइबा डेट 9 दा पोइबा डेट 18 दा पोइबा अमसंग डेट 27 दा पोइबा म्योइसिंग सिगी आई अमम तवगा मचा तानै हाइदे जरके अहन बदा डेट 9 दा पोपा म्योइसिंगी आमा असी आई अमनि तंग पंजगे डेट 9 दा पोइबा म्योइसिंग से मखोइ से याम थिना एक्सपीरियंस लेबा म्योइगल्ले मखोइ से याम थिना कोइ ब्रॉड माइंडेड ओइबा हाइ तारे कोइ वखन से याम चावबा वखन याम चौथोपा अदुगो म्योइसो ओइगल्ले अदे मखोइ याम थिना कॉन्फिडेंट लेबा मिसु ओइ अमसु मखोइ याम थिना इंटेलिजेंट ओइबा मिसु ओइगल्ले को अदुदुना हाइबा ngsaigi hajigi date 9 da poiba म्योइसिंग से मखोइ से अखोइगी पुनसिगी लाइफ की को लाइफ की इंपोर्टेंस से जाम थिना अखोइगी खंगबा जाम अंडरस्टैंड तौबा अदुगुम म्योइसु ओइगल्ले हाइबा डेट 9 da poiba म्योइसिंग से अहमदा अइना थमदनि बाइबो अनि सुबदा मखोइ से अखोइगी सोसाइटी दसु यामना अखोइगी मिंचत लेबा मिसु ओइगल्ले को अम हाइदि सोसाइटी दा अखोइगी जाम थिना कानाबा पोरकपा को अदुगुम म्योइसु ओइगल्ले हजिगी हाइबा नम मखोइ डेट 9 दा पोइबा म्योइसिंग से अहुम सुबदा अखोइगी डेट 9 दा पोइबा म्योइसिंग से आइगी वखंदा मखोइ से अखोइगी जुबी गुमनी हाइबा ताइको असी हाइरेना कोकोनट गुमनी असी हाइरेना मयाम वारोबिनु हजिग डेट 9 दा पोइबा म्योइसिंग से कगिनो हाइ मतमदा मक हाइदी जुबी से मपानदि याम कनमने को उबदा याम कनम मानमने अदुबु मनुंगदि मखोइ याम थोटपने अदुगुमना हाइबा डेट 9 दा पोइबा म्योइसिंग से मखोइ से मपान थोंदगी दी मीना जामना कन्ना उबा हाइबा तारे कोगी मागी सक माइ खंगदे नत्रगा मासे वा ngang दा कोगी कनन कन तौबा हाइबा तारे अदुबु मखोइ मथमोइ से
yam thina koi soap oi mathamoi se yam na phai mari subada akhoi date 9 da poi ba myoi sing se makoi se khara yang na saugal le sawa yam yang ko sawa yam thui aduna makoi gi mathamoi na na ba natraga makoi gi thabak ta kana gum na yet pa khurau thang ta raga di makoi se haji compromise to da ba hai tare example in piru matam da akhoi gi moi yek na ba se makoi le na thagan de revengeful person oigal li makoi se aduga example am khaka ai pijaram ge mayam gyan ta na bai da makta karigumba na khoina thabak mo losan mangam dre ntraga na khoina karigumba thabak ma haji mapung khan to bongam na matam da haji gi hai ba date 9 da poi ba myoi sa masiga amtang sinabi bo mak na khoina losan mangam ji ba thabak to mak losan mangam na ba ma hona gine ba aduga karigumba na khoina mo mana tawi thabak to ga nanga tawi se kha soire nanga tawi je kha kain tawi ha matam da mak se ko nasagi aina mawang na haijagi da ma se kha saugale sawo yam yang ko aduna sawo yam yang ni makoi yam straight forward hai tare dok 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 nang thokpi ko nang na gera na roi gera nang da waro gera wa adu khang de ni ko makoi na sawo ko tara ga di adu duna yari makai di makoi ga ai makoi tawi ba thabak to yelu no ko makoi na kan tawi ba haji paikali ba thabak to ga na koi na mong chummi la le na yari makai di hai no kai no ha matum da makoi di fighter ni ko fighter hai bi di fighter da ho ba tar ga di sum makoi sum cha ba ta ba ne aduna makoi na kan to ba thabak to matam makoi na tawi ba thabak to ga akoi na thana da ba thabak to no hai da na ko matam pura makta makoi ga friendship oina chatmina ga dabni hai da na sigi ai wa se ai sum thamjaningi number mari suba point ta number manga suba point ta akoi gi aroi ba point ko number manga se hadi makoi se akoi gi mi amana nghalega atauge natraga nghalega I tauge khotke haidana akoi gi leithok lisin to se makoi kya pangwan da mi oi makoi se ko practical tabak se high pot se sat tawba ko adung ma mioi oigal le hai ba ji gi date 9 da poi ba mioi sing se adubu aina haining budi miyam yami adubu aina haiba taraga di akoi gi kari haiba tare video se content se video se yam sangdo kharni aduna ai sigi point manga se da maru point manga se ta ai thamjaram ge aduga makha sidi akoi gi magi haiba date 9 da poi ba mioi sing sigi ai advice kra ai pijarake ahan ve advice ta aina thamning bible haji gi date 9 da poi ba mioi sing se na khoina phana sauning na khoi se kra saugal le khangi ko na khoi se kra saugal le adubu na khoi gi saugan mase matam mur muk da ko sum akoi gi kari hai tare na khoi na taina ba simi ngona taina bangam draga ngona hek kan to bangam draga na khoi gi asau bu se na khoi gi manung tham ba do madu han ba ai gi advice bu madu manung tham bi gano na khoi na sauning ni ba do na khoi gi manung tham ba tara ga di na khoi tani so ise aduna asau bu na kari su kana porak te hai ba do asima sum khangjal lu adu sau mi hain tara ga su na khoi manung tham ba do madu thambi ganu haidana ahan va advice oina aina pining ani sube advice ta it's okay hai ba por wahem lebani hoi ai le sidina yare ai le sidina hai ba poto madu to bi ganu ko decision ma hekta yang na lo bi ganu kai no hai matam da isam cham na kuma example am bijarake na khoi gi mung pang myam tin matam da problem ma lae problem lang matam da nang na matam rong tam wang chung thoga ai le sidina na khoi kari wai no ai le sidina na khoi kari wai no hai ba poto mase to bi gano makoi su mioi bani nang ju mioi bani kaino makoi su responsibility do khar lo seduna nang na da thanda ko ai le sidina haina responsibility promo to lo tara ga di adu di nang da haidi kaisu kana por oyeba ko aduna matam bur makta decision lo matam da katang matam se lo bi ra matung da ko haidi nang da nate akan base atai leiba myam su akan bana tani hai base si wakhan je khar pubiu asana thanda responsibility lo se asi to bi gano aduga it's okay haiba pot se mase yari makhai di to bi gano makoi su haije sanu makoi su leisina haiba poto makoi su haiba do makoi haiba do rangayo nang athanna hana haidi ai leisina hana adugi poto haibi gano haina ani suba advice ta ina thamdani aduga ahum subada paidagi maru oiba good advice ama ai pijaramge mase kaubi gano nakhoina punshi da mai pak ke heba taraga diko nakhoi society gi damakta afaba thabak taw nakhoi na karimba society gi damakta afaba thabak taw bu taraga di nakhoi gi tungi punshi da nakhoi gi personal life ta khangde nakhoi gi professional life ta khangde nakhoi
mai pakpa mi amo oigani haibase masigi afaba advice am piramge aduga loina na nakhoi di khara saugan manina nokthok pasu khara tammu ko law nokthok pase khara tammu aina asigi hajigi haiba det 9 da poiba miyoi singsiga aina si maru oiba advice ai pijaram hojik ai det 18 da pokpa miyoi singi ai amanitang ai hajarake det 18 da poiba miyoi singse ahanbada akoina khangada baibu 18 se 1 ga 8 kani ko 1 ga 8 kase akogi 1 sena karma grahana rule tawi surya grahana rule tawi number 8 sena mo akogi shani grahana rule tawi haiba grahani se mase matambara mukta akogi mokoi se opposite energy saiba tare mokoi energy se khara loin tongale aduna sigi energy ani se kari hai tare mokoi ani na pullaga ni hajiki mangal graha se mars planet se thuib se aduduna mokoi ni se manung de akogi sum cheyen na ba conflict se sum lei akogi nuksina da ba hai tare ko mokoi se akogi nuksina ba hai da ba planet hai ba tare aduna matambara makta mokoi se akogi mapan thong khangde natraga manung thong khangde ko akoi kari hai tare sum cheyen na sum leiba wakhan da sum khanjana leiba adung mi oi su sum oi gele hajiki that 18 na poiba mi sing se aduna aina haining badi makoi gi personal life te khangde natraga makoi gi professional life te khangde ko masigi masagi cheyen na pochena ko makoi da problem se kya akoi gi makoi se face to ba hai tare adubu problem phana face to ba taraga su hai ba that 18 da poiba mi sing se makoi na problem phana face to ba taraga su makoi adu namthuraga ko aduga chat akoi chatpa ngamba adugu mi so igalle hai ba hajigi that 18 da poiba mi sing se hojik akoi gi that 18 da poiba mi sing sigi advice ai kharatang pijage amani ka thamjage an ve advice ti na khoi da pukning da leita driba poto amba kai to ne hamtanda meditation khara tawbe meditation je akoi gi tawbusina kana bai se na khoi khajik tang oisu na khoi da leiba stress khangde anxiety leiba khangde ko khajik tang oisu pon mangam ngani haidana masi ahan ba ai advice ni ani su buda akoi gi nogi yumgi akoi gi yumgi sa leidana ko hui gumba leidana ko hui gumba se hui da pijamna khwai dikane hui da nana akoi gi thabak salam dai khangde na taga nongmagi ko akoi gi regular oina natraga yumgi hui leitaba tarasu lekai gi hui ba tarasu makoi da tan khajitang tan khangde ko nangna kana to wodo makoi sum khara pijabiu masi sena nangi dasa leiba khangde pon makse khajitang oin spokani ahum subuda akoi gi numitta ising kat pasya asi khara katpiu haidana asi maso ai number ahum suba advice peningi aduga number mari subuda kwadi maru advice aibu nakhoi da soiba nungna leiraga nakhoi da sum soiba pungdu pongam akhoi gi adu asi posak singsia masi relax oina bi damakta nakhoi da leiba nungna leiba wasing do nakhoi gi life partners khangde nakhoi gi maru pang khangde natraga nakhoi gi imu munung de khangde yare makhai di share tobiu haidana aina haijane masi na kariu haidi khajitang oisu nakhoi da leiba che neiba nungna che neiba poto madu haidi solve tawgani haidana asim ai haijanengi aduga last oina maru oiba point ama koi det 18 da poiba akogi pinning bai bu hai ba nakhoina haji khona riba taw pun makse sum hona biu tawga satpiu aduga aina ujar pa matamda det 18 da poiba music se sahi nifu ni matungda ko nataga sahi nifu ngai matungda makhoi se haidi matik chaba mi oi amasung paisa sen marang kaina paiba mi oi haibase masi aina ai experience aina ujabani aduna kona view kona bele piganu adubu nangna sawibudo sawbagi habit to ado khajitang phadabiu haidana masigi advice mai haje that 18 jiga aina bijani hojik aina haije dori base akogi date 27 na pokpa mi singini date 27 na poiba mi singsisu 2 ga 7 ga na plus roga hajigi 9 de thoibane aduna 2 se akogi chandra grahana roll tawe adagi 7 se namo koi ketu grahana roll tawe ani maksi samane ngasai opposite energies ni haibatare haji sigi energy ani se akogi jamna koi dependent energy ko ningono depend over energy ni ko makoi life se akogi mang thana jatpa matamda aduna haiba asigi energy ani sina pullagani hajiki mangal graha se thoibase hajiki 9 je thoibase aduna haiba myoising se makoi se jamna mingonda
mateng pangba adugumba mioi su oigalli amarom da akogi makoida ngasagi date 18 da poiba mioi singi manung da akogi inner conflict leibado mado haiba 27 da poiba mioi singsigadi adumba kya kanna haidi leitaba oi makoi se akogi asauba ko asauba se khara phadaba ngamba mi su oi hazigi haiba de 27 da poiba mi singse makoi se jamna maturity laigan ma mioi oi ado haiba de 27 da poiba mioi singse ngasagi mogi life se haidi lan thum phangba khangde ko well phangba se ko akogi khal laina sum phangi yam wadana phangba mioi sing oi gali hazigi aduga loina na makoi gi life ta su haidi professional life ta su makoi se success oiba yam yang na success oi haidana asimasu ai panjaningi hojik date 27 da poiba mioi sing sigi ai advice amani katang ai thamjaramge anve advice ti ko nakoi se mi yamna mateng pangalle ko mi se yamna mateng pangi aduna aina haijaning badi mi mateng pang mase ko pangadamni phai adubu isa gi su khar yengba tam ko isa nungsi ba haibase ahamada ai isa nungsi ba hana tamgadabni adu loraga mi su mateng pangadamni aduna isa nungsi ba se isa se khara hana nungsibiu haidana ko masima ahanba ai advice thamningi ani subada ngamagadi haidi akoigi siba mahadeva ko makse ningbiu ko adusu ndoka bu kudingi ngamagadi mandir khangde natraga yumda leiba khangde haiduk laruk katang katpiu ko agarbati am thawa khangde ko asisim siba mahadev se sum ningbiu haina asimasu hajaningi ahum subuda masagi pungda karigumba langtak na ba leiba khangde natraga koi ka che na ba leiba khangde aduna meditation jisu sum khar khatawiyo haina masi advice ahum se ai thamjaramge haiba date 27 da poiba mi sing se hojik number 9 na rule toriba mioi sing date 9 da poiba date 18 da poiba amasung date 27 da poiba mioi sing siga aina advice paidagi phabe advice an piningi karigumba nakhoina nakhogi punsi da success ogi haiba taragadi ahanbada nakhogi asawbuda phadaba tamba taba nakhogi asawbudu hek phadaba ngamba taragadi nakhoi sum mai pakani nakhogi punsi da any lakpa face to sing da nakhoina loina mai pakani haina masigi advice se ina pijaning hojik number 9 na rule toriba mioi sing sigi profession ai mari manga khatang ai panjarake ahanbada makhoi khwai sana profession di defense se makhoi da khwai digi sanai ngasai aina hai ke do makhoi se number 9 na rule toriba mioi sing se khogi fighter ni haibada ko aduni senapati ni haibada makhoi jam active oibnina aduna ahanbada aina thamdani defense se makhoi khwai digi sanai ani subuda makhoi se social worker obase yam chanai ngasagi aina haibda society da makta makhoi se jamna mateng pangba jamna benefit pori haibda ko adumba michat naiba mi moi haibda aduni ngasagi number 2 da aina social worker da ko aina ani thamningi ani suba thamningi ahum suba koi counseling gumba adai number 3 suba koi healing gi line da ko koi doctor gumba khangde nurse gumba da khangde makoi se sum chanai adai di manga suba koi ukil hai tare ko lawyer sisu makoi sum chanai adai di number 3 suba makoi oja gum su ko oja da su makoi sum chanai adagi di business gumba adum sum chanai adagi environmental activities sum chanai adai di art ki field da su makoi se sum chanai na ai simasu panjaningi makoi gi profession singda hojik makoi gi lucky colors amasung unlucky colors se ai asimusu panjaramge makoi gi lucky colors se khoi khara dark oi bai tare dark hairoga khoi ngasagi mars se mangal graha se ngang intra no ngang do ina ngasagi makoi red family se red gumba orange gumba se makoi da kwai sana ba akoi gi lucky color ni na hainingi amasung akoi gi khara dark oi ba color sing haiba tare ko makoi se chane aduga light color sing se makoi kya kana sana de white gumba ko white se makoi kya kana sana de haidana isum hainingi adudana yari makai de koi sum dark color origin sina ba taraga de nakoi da aduna hena kana ba hengane na si thamjaningi haji makoi gi lucky number sing haiba tare makoi gi lucky number se di 1 and 5 se makoi gi lucky number ne aduga makoi gi unlucky number na 2 ga 4 ga se makoi gi unlucky number ne aduga atopa number sing se hariba
ngasai unlucky number thado atopa number sing sina makhoi neutral number ni haidana ay asimasu aroibada in thamjaninge aduna viewers sing karigumba ngasi aina haijariba sing siga mayamda khajiktang oisu chana iba taragadi ai comment section thambiramu aduga yari makhaidi ai video se ai content se share tawbiu isa ta kana banatana mayam su kana nabai damakta ado mathangda ai amuka ai episode anobo content songa ai pura laksage ngasigi di matang asida ai lesson jarage. Thank you.